Loyalam E-PAO tabiriba khudimakpu Huitram Susmitana namidangi paw pizari ahanbida maruoiba headline. Kuki taba mafamsingda total shutdown chathakibadagi state asidagi mapalamda chakadaba passenger puba amadi pochai puba gari sing chatpada khudong chadaba chauna mayoknare. Bunker ani Thugaikhre Kuki Militants Singna Crpf ta Nongmei Kapsilakhre. Manipur ki budget yauna nauna thoklagliba irang amadi tongan ba issue sing puthoklaba yai haina phangdorakli. Pausandona pijari. Kuki taba mafam singda total shutdown chathakibadagi state asidagi mapalamda chakadaba passenger puba amadi pochai puba gari sing chatpada khudong chadaba chauna mayoknari. Miyamgi yaifanaba paikhalakpa thorangbu thawong usitaba mawngda state asi phauduna chatliba nation gi property oiriba national highway sing yauna maru aiba lambi singda miyamna ningthina chathok chasin yanaba paikhalakpa khongthangda ayet apan pirubadagi security force na lokhalakpa thabakta miyoi ama lekhidaba amadi miyoi khara asok apan yaukhiba adubu yaningde haiduna Kuki gi civil society organization CSO sing amadi mahairoi lup singna matam kaktana total shutdown gi khongjang changsin ba Chuchampur Kangpopi Technopal yauna Kuki Singna Khundaba state asigi mafam singda chathariba matam kaktaba total shutdown na maram oiduna state asidagi mapalamda chakadaba passenger puba amadi pochai puba gari sing chatfada khudong chadaba chauna mayoknari. Masigi mathakta Kuki Singna Khundaba mafam singda miyamna chathok chasin tawada achauba apanba ama oire. Matam kaktaba shutdown na maram oiduna Kuki Singna Khundaba mafam singda mahisang sing thonglonaki. Kaithel kana kide lambida gadi chatpagi chang yamna handagi. Maru oina ngarang Kuki Singna Kangpopi district ta changsin khiba khongjangda lambida nungjau sing yauna uwa kaya paisinduna lambi chatpada athingba pikhiba aduna maram oiraga ngasisu makhatana national highway anida chathok chasin tawbada chauna khudong chadaba mayoknare. Adum oinamak matam kaktaba shutdown gi khongjang changsiliba asida hauzik phawbagi oina pamdaba thodok thokpadi leitri. Security force ki maikaidagi su pamdaba thodok thoktanaba akanba cheksin thorang lokhali. Nakal amaromda shutdown asida ITLF KSO General Headquarters Kotu HAS ZSP ZSO Chuchampur amasung MSO Chuchampur gi maikaidagi su shutdown asi saugatkani haina tongan ba thadorakpa chero singda phongdoknarakli. Loinana Chuchampur district tasu total shutdown gi khongjang changsinba haukhre. Bunker ani Thugaikhre Kuki Militants Singna CRPF ta Nongmei Kapsilakhre. Ukhrul district ki Litan police station gi manung channa Thawai Kuki village ta Kuki Militants Singna ain gi wangmada saramba bunker ani ngarang security force ki apunba team amana Thugaiduda manghankhre hari. Amaromda Fagauchau Ikhai police station gi manung channa leiba Torbung Govindpurda leiba Z71 battalion CRPF ta ngarang numidang pung 12 minute yankairom taba matamda Kuki Militants Singna Nongmei Kapsinduna attack chatharakre hari. Pauche asina phangba paugi matung inna Torbung Govindpur Christopher School da leriba CRPF battalion da Kuki khutlai paiba singna Kuki Singna Khundaba T Monjung amadi Lainomdagi Nongmei round kunrom hena kapsilaktuna attack chatharakibani hari. Kuki Militants Singna Nongmei kapsilakpa aduda nakal animakta minute kun hena khut hanaduna Nongmei kapnaki hari. Maduda Kuki Militants Singna Pompi bomb ahum kapsilakpagi manungda ama pokhaiki anidi pokhaikida hari. Thodok aduda asok apan amadi asi ana yaukhiba leite hari. Manipur gi budget yauna nauna thoklagliba irang amadi tongan ba issue sing puthoklaba yai haina phongdorakli. Hayengdagi hauduna makhatana chathagadawriba India gi budget session da opposition party na Manipur da nauna thoklagliba irang yauna tongan ba issue kaya house sa pukhatlaba yai haina phongdorakli. Loinana hayengdagi haugadawriba session asida lebak asigi Union Finance Minister Nirmala Sitaraman na Manipur gi budget puthoklaba yai hari. National media singda phongba paugi matung inna hayengdagi makha chathaba haugadawriba budget session asigi manungda central lenga ki maikaidagi demand for grant budget ki process losinba work amendment bill pass toba yauna Manipur gi budget ki matangda approval lauraba yai hari. Masigal loinana Union Home Minister Amit Shah na Manipur da president rule lokthokpada house ki ayabasu lauraba yai.
Panba yabadi chahi asigi oina ahanba parliament ki budget session chahi asigi January 13 dagi February 16 fawa pangthokhibaga loinana budget session gi ani shuba sarup hayeng dagi hauraga mathang thagi mari fawa pangthokadabani hiram asigi matangda akhang ahisingna phongdorapagi matung inna karigumba parliament Manipur gi budget pass tawkhiba tarabadi state asigi assembly da MLA singna punak khanaduna loshang amagi awat apa natraga ahen hendagi matangda khanaduna shenba chahi lisingani kunmari kunmanga gi budget pass tawgadaba adumakti oiroi haina phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Fox ki president oina thopuramba TH Manihar president famdagi thadokhrei Federation of Civil Society Organization Fox Manipur ki president oina thopuriba TH Manihar Fox ki president famdagi ngasidagi pothajare haina masamakna khudek piduna press thathadorakpa cherol mana khanghalakli Press thathadorakpa cherol asida TH Manihar na Fox ki president famdagi tokpagi maramni khaina khanghalakli badi ngarang Fox na sinuna peace rally santigi pausal puba khongchat Imphal dagi senapati phawba sakadaba khongjang adu panthung yoba ngamkhidaba amadi idea of Manipur gi wakhalonda thajaduna Manipur da khundariba yalho purup khudingmak punna chakhwaminaba punna hingminaba haibagi wakhalonda mangjil thana thabak tawzariba TH Manihar President Ehakna Peace Rally Asibu Ayat Apan Piriba Security Force Singa Akan Mamongda Khatnaruba Amadi Rally Adu Thingzilakpagi Moirang Khoirang Khoisauna Ringai Matamda Social Media Kharada Thagalapa Post Amada Manipur Asi Maitai Amadi Nagagi Lamni Haiduna Asawbana Maram Oiraga Atopa Yalo Purup Singi Particular Haihodaba Amadi Maitai Pangal Haina Haihodabana Maram Oiraga Maitai Pangal Ichil Inau Singi Maraktagi Tongan Bat Nungaitaba Wapam Kaya Thamlakpana Maram Oiraga Isana Moral Responsible Lauzaraga Ngasidagi Fox ki president ki phamdagi pothajare haina hari Cherol sina hai adubo Fox ki president oibadagi pothajarabasu leba ki thabak thoram sing maru aina peaceful coexistence among the ethnic community amadi Manipur da santi purakna ba thabak thoram khudingda angamba mateng pangkhigani hanasu Manihar masamakna khudek biduna thadorakpa Cherol sida hari State asi tangdu laitaba ohensi harbadi Congress Party nungsibiduna mapangal kakhadaba mathautai haina ibobina phongdokhrei Manipur gi law and order gi phibam phaba amadi tangdu laitaba state ama ohensi harbadi Congress Party nungsibiduna mapangal kakhadaba mathautai haina CLP leader Okram ibobina phongdokhrei Wafam asing asi Khagempalli Huidrom Lekaida Kaisamthong Block Congress Committee na sinduna pangthokiba Congress ki MP Angomcha Bimol Akoijambu Taramna opagi thoramda Mithunglen oina saru yaraduna mahakna phongdokhibani thoramduda ibobina makhataraduna hai Professor Bimol Akoijamna MP oiba asi Manipur amadi North East kaktagi natana India pumbagi oina chawthok chiningai ni loinana mahak asi MPCC gi lan ama oibata natana AICC gisu achobalan ama oire ngasi thenglabasu thengna mahakpu taramna opiba haibasi yamna fai mahakna hai Manipur gi oinasu Imphal City da Kaisamthong SC asi mamangai dagi hauna Congress ki oinadi yamna kanba mafam amani haiduna lauduna leibani adubu mamangi election da langpok lapam Zayenta da ticket pikidaba asimak shoikiba amani Center amadi Manipur da Congress Party gi lengak leitrabesu ninghanaba leifam thokte Manipur na India da tin khraba matung da constitution na piriba opposition gi phangpham thokpa lengak pairiba aduna matpe yaroi Manipur da Congress na palingai da Center da BJP lengak ki makhada chahi manga lekhi adubu state asigi phangpham thokpa maram chaba chakthong khudingmak chakchana lekhi adu madu pi dabagi hak Center da lengak ta leite habasi miyamna khangba watpadawna tawri Mahakna makhatana hai Manipur gi isu ama thopa matamda Prime Minister unanaba kochen chen gadaba nate lengak na appointment loduna unaba yaba ngaktani Congress na palingai matamda Prime Minister unaba khaktan natana Manipur gi isu kayada hakthenana yengshinuna waroshin puraki hanasu phongdokhi Khulngakpa phaba yaroi combing operation toba yaroi haiduna phumlauda wakan mifam chathakhrei
ngasi Imphal West District ki manung chanba phumlo apunba nupi lup kameng mana ingkhol hariba lekai sing asida leiriba tongan ba nupi lup sing na punsinduna wakat mifam ama phumlo mamang lekai da leiba community hall pangthokre wakat mifam adugi maru oiba pandamdi India lenga ki divide and rule policy na Manipur gi apunba saktam thugaiba yaroi khulnga pa phaba yaroi amadi combing operation toba yaroi me ahumdagi irang asidagi lanjenarak tuna relief camp sing da leiriba sing magi horafam leifam da hanjinaba athubada tawgadabani Manipur miyam na nangliba awa ana sing asi ngasi gi lengang na thokhanbani state terrorism khudak ta lepu proxy war tawduna micham miyam hat kanu amadi miyoi bagi hingpham thokpa hak mat kanu human rights violation tawba lepu haina phondokhi More border town da Kuki jo council na kokhiba total shutdown na maram oiduna khuntak lansina khrei Indo-Myanmar border town Moreda total shutdown chathaba haukhre Kuki jo council na kokhiba shutdown asina maram oiraga Indo-Myanmar town More khuntak lansibaga chamana khre lambidami amata chanakide Kuki jo council na chatharakliba shutdown gi khongjang asi tha asigi ahan manumita Delhi da Ministry of Affairs na Manipur Santi hanjalaknaba kokhiba high level security meeting aduna Union Home Minister Amisana Pikiba Directive Singi Manungda Ahan Baoina March Nipandagi Manipur ge highway amadi Lambi Kudimakta community Kudingmak free oina chatpa yanaba Scott Piduna bus service ki khongthang ngarang Birtiken Razid International Airport Imphal lagi hodoktuna Imphal to Champur amadi Imphal to Senapati bus service hodokhiba adubu yamna kanna yaningdaba phongdoktuna More border town da su total shutdown gi khongjang changsin kibani ngarang mioi amata yaudana Chuchampur phawba chatuna maipakna halakpaga lonena maitai ani yauna Senapati phawba chatkiba bus service Kangpopi gi miyamna lambi thingmana maram oiraga Kaithel Manbi dagi hena lansinba ngamdana MST bus adu akai atoi khara thoklaga Imphal tamna halakhibani Amisagi yathang matung ina ngarang pangthokiba free movement gi ahanbal lengaki trial da Kangpopi gi Gangvify amadi Kaithel Manbi da security force amadi Kuki gi masing yamlaba protesters singa khut thokna kiba aduda Kuki jo miyoi ama laikhidabaga lonena miyoi yankhai henwana asogapan nangki thodok adubu yaningdaba phongdoktuna Kuki zo council na Kuki taba mafam singda shutdown lauthokiba matung ina ngasi ayuk anganbadagi Technopal Morena chingbada shutdown pangthokre Kaithel na chingba thong amata hangnakide Kuki nupa nupi kaya thoraktuna lambi thingbagi khongjang changsinki loinana lambi da famjinduna leiki pamdaba thodok thoktanaba More police ki kanguna akanba ngak shenbagi thabak lokhatki Midna uba khara miyamda khanganingmagi mayaina viral ohenbadagi punsi manglamdawre haina Dr. Mohana phongdorakli National Highway da free movement chatna halagani haiba Home Minister Amit Shah gi warep ta thajaba thamluba thawai manglamgadawre Union Home Minister na free movement chatna halagani lauthoklaga ROP tabagi mami taramdre Amit Shah gi free movement in National Highway after 20 month ki warep Kuki nupi singna Thugaikhre Maira Paibi singi ngaihaki asaw bakharana lo ngaktuna chatliba citizen amagi photo viral ohelakpadagi punsi mange toramle haina MST gi bus passenger rims ki retired MS Dr. Yanglem Mohena pendaba phongdorakli Tha asigi nipandagi Imphal lagi Senapati phawbagi khongchatta MST bus passenger oikhiba uripok achom laikadagi Urembam Laingam amadi Dr. Yanglem Mohena thainarakba khudong thiba singi matangda ngasi Manipur Press Club ta pangthokiba pawgi mifam amada Dr. Mohena makhatana hai Fox na sinkiba peace rally adu DC amadi security police na ayaba piraga chakadawribani khanna rally adu saru yanaba honaki adubo permission yaudana rally chatnaba honaba asi khudong chadaba thokpa yai khalaga MST gi bus da Senapati phawba chatuna National Highway da free movement leirabra haibasi yengthokpa chatkibani khongchat adu Sengmai Bazar yorakpada security force ki makaidagi Casper da tongkhatnaba khangalakhi Maduda Sengmai gi Maira Paibi singna miyoi anikhak kari maramgi Casper da puribano chalabadi makhoisu chatkani habigi wathok thoki masigi matung Kangla Tombi yorakpada leiramba Maira Paibi singi maraktagi nupi amana Casper da changuna photo namhoraga viral oirakhi viral aduna maram oiraga Casper da maitai ani yaure khangkhibadagi Kaithel Manbi amadi Gambify da Kuki singi akanba attack chatharakhi
Irang asi lakshinaba security force ki makaidagi stand grenade, live bullet, tear gas cell na chingba kaya pung amarom hena kapki. Irang adu nemthatri fawba 77 sampai company da changjafam loduna leki. Namidang pung tarulom tarakpada Assam Rifles ki Major amana luchingduna convoy yankhai laktuna ekhoi anibu rescue tobiraga Imphal da namidang pung tara tarakpada yawrakhibani. Mahakna makhatana hai state asigi administration pairiba governor DGP security advisor chief secretary Manipuri amata natabana ground reality khangba wali ngarang dagi free movement lehelagani hairaga vulnerable oiba mafam singda ROP tahandaba intelligence watpagi mami Kuki nupi singbu lakshin bangam khidabada natana Lairiba tongan ba loophole singi marakta Fox ki rally adu chalamba tarabadi asni ana asokapan soidana langlamgani loinana tha kunithoi gi matungda national highway da lamdam asigi miyoi ama oina police ki mateng loduna Casper da tongduna chaloba aduda khantha hodaba ngahaki asawbada miyoi anigi punsi manglamgadore habisi para oina tamsin haningi manung thitna khangdana ngahaki social media da lana ngang sakpa asi toklasi haina mahaki maikaidagisu makhatana appeal tawki tongan ba mafamdagi lal hobat nipan fare ngarang Kakching district police ke kangmuna KCP tabang nganbagi cadre ama lamjaw makhalaikai fare hari faraba miyoi adugi maming chong tham sana tomba maitei chahi nifutaruk kawi mangondagi mobile handset ama recover tawre hari Amaromda ngarang Manipur gi lalhalup ama oiriba NRFM gi cadre ama Imphal gi jila lendagi Imphal police ki kamuna fare hari farba miyoi asigi maming lamabam Vidyasagar Elias Abungo Elias lengakwa kawi mangondagi mobile handset amasu recover tawre hari Hairiba matam asiga ikan kanadana Imphal West District Commando gi kangbunasu Imphal gi Virtican Razid International Airport ki gate manaktagi KCP PWZ gi active member Thaudam Prem Kumar Singh chahi 39 fare hari aduga Rims gate manaktagi su sel khaibada chenabani haiba KCP PWZ gi lanmi anisu fagatpangam ki hari Faraba Singh adudi Moirangthem Jivan Singh chahi 38 amadi Lystrom Tiken Singh chahi nifu kawi Mokoidegi mobile handset ani Aadhaar card ama sel oina lupa lising yankhaiga chama humdra fagale hari amaromda tha asiki taruktasu security force na chathakiba operation da Pripaki nongthongzam danjoy koba miyoi amasu car ama yauna potlam kharaga loinana fagatpangam ki hari Loinana Technopal District ki Myanmar galona ba border pillar 77 manaki Lokchau River KYKL gi lanmi ani fare hari Faraba Singh adudi Thobal District ki Nongpok Shangmai dagi Kaisam Nakcha Elias Ningsingba chahi 39 Bisnupur District ki Potsangba Mamang Laikai dagi Ningthaujam Sanjoy chahi 19 kawi hari Muslim nupi ama heroin powder gram chamaga kuntareka kunhana fare Ngarang security gi kangbuna National Highway number 2 Ibudok Thangjing Temple Mayada thihumagi thabak chathabada tongan ba sapon keptara da haplamba heroin powder ni haina chingnaba gram chamaga kuntareka konana fare hari faraba nupi asigi maming Farida Begum chahi 38 kawi Phagakchau awang laikai digini hairi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada marueba pau amuka hana pizari Kuki taba mafam singda total shutdown chathakibadagi state asidagi mapalamda chakadaba passenger puba amadi pochai puba gari sing chapada khudong chadaba chauna mayoknare Bunker ani Thugaikhre Kuki Militants Singna Crpf da Nongmei Kapsilakhre Manipur gi budget yauna nongna thoklakliba irang amadi tongan ba issue sing puthoklaba yai haina phangdorakli Matang asida Loyalam E-PAO na namidangi pau bibel lezare tabiri ba khudimako amuka hana khurumjari